Election da candidate Oigadaba Singdagi voters Singna Sel Louthoklaga Mikhal Thengnahanabagi Mahutta. Candidate ADUDA voters Singna OINA ANGAMBA MATENG PANGSILLAGA Mikhal OINA THENGNAHANSI. MASINA candidate ADUNA PAKLABA MATUNGDA CONSTITUENCY ASIGI. MEEYAM AMADI state ASIGI issue SINGDA THAMOI SENGNA THABAK TOUBA NGAMGANI HAINA Senior Development Committee KAKCHING KHUNOU gi President KHUNOU PHONGDOKHRE. Wafamasi Committee ASIGI meeting makada KAKCHING KHUNOU gi tongan ba MEEYAM na masa-masagi mayumda lokpa phosing khainaduna sugnu AC da lakadaba election asida minef OINA thaurang tauriba M Binodda mateng pangbagi thauramda haikibani. Committee asina sinduna tha khudingi pangthokpa leader meet ki thauramga punna M Binod ki yumda pangthokpa thauram aduda kalachan na makha taraduna Manipurda haukiba jai kaya asida chanabi ama OINA kanagumba miyoi amana election da midef OINA ba thorakpa matamda voters singna onsinduna Sel Louthoklaga yauna tongan ba THABAK kaya tauhanduna lakli masina maram oiraga candidate aduna hayeng election da mai pakrabasu miyam gi THABAK tawbagi chang yamna watli asigumba fibam kaya asi uraba matungda committee asina haukiba jai kaya fibam soktuna laklaba sumu AC asida awanba ama puraknabagi pandamda handagi Mikhal asida miref OINA ba thaurang tauriba M Binodda ahanba OINA yamlaba phosing asi mateng pangbani makha tanasu committee asina sugnu AC gi miyam maru OINA KAKCHING KHUNOU gi miyam ga khutsamna duna constituency asida afaba mihut Khanaba THABAK kaya paikhat kigani maramasina miyam nasu committee asina paikhaliba THABAK asida mateng pangbiduna sugnu AC bu Manipur da tamjan Nafam Oiba AC ama ohelesi haki amarom da ngasigi thoram aduga mari lenena social worker M Binod na KAKCHING KHUNOU gi miyamna mahakpu thazaba thambiduna mateng pangba lakliba asi mahaki maikirigi su yamna harauzai loinena ngasi miyamna thamliba thazaba singasi mahakna manghalloi karigumba laibak faduna lakadaba election asida mahakna mai paklaba ngasi hiram kayada sothaduna lairiba sugnu AC bu Manipur gi atai lairiba constituency Singdagi TOUBA constituency ama ohenaba honagani haiki ngasigi thoramatuda VJP KAKCHING district ke president KSS Indubala VJP Sugnu mandal gi president M Navachandra KAKCHING KHUNOU municipal council gi chairperson KSS Laima amadi Chathol gi president Siam yauna maru oiba miyoi kayana sarugyaki